ꯌꯦꯡꯒꯦ. ꯍꯧꯖꯤꯛ ꯄꯨꯡ 6 ꯇꯥꯗꯧꯔꯦ. ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯩꯅꯣꯗ ꯑꯣꯄꯟ ꯖꯤꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯄ꯭ꯔꯣꯖꯦꯛꯇ. ꯑꯩꯈꯣꯏ ꯌꯨꯝꯗꯩꯅ ꯄ꯭ꯔꯣꯖꯦꯛꯇꯣ ꯅꯨꯡꯇꯤꯒꯤ ꯆꯦꯜꯂꯒ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕꯅꯦ. ꯑꯗꯨꯝꯗ ꯑꯩ ꯐꯖꯅ ꯎꯠꯆꯔꯛꯀꯦꯕ. ꯂꯦꯛꯀꯤ ꯁꯤꯁꯨ ꯂꯦꯛꯀꯤ ꯑꯣꯄꯟ ꯖꯤꯝꯁꯤ ꯂꯩꯔꯦ. ꯁꯨ ꯊꯥꯜꯂꯦ. ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯥꯛꯀꯤꯡ ꯍꯜꯂꯛꯑꯦ. ꯃꯃꯥꯡꯗꯤ ꯑꯔꯣꯏꯕꯤ ꯇꯥꯔꯦꯕ. ꯁꯨꯃꯥꯏꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯍꯨꯃꯥꯡ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯗꯤ ꯂꯥꯏꯅꯥ ꯑꯝꯇ ꯂꯩꯔꯔꯣꯏꯕ. ꯍꯣꯏ ꯈꯔꯕꯨꯗꯤ ꯆꯥꯏꯀꯣ, ꯆꯥꯕꯩ ꯆꯦꯟꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯧꯊꯣꯛꯄ ꯌꯥꯗꯕꯩ ꯍꯥꯏꯇꯥꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯍꯨꯃꯥꯡ ꯇꯥꯍꯟꯕ ꯌꯥꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯇꯅꯦ ꯁꯤꯒꯤ ꯑꯣꯄꯟ ꯖꯤꯝ ꯂꯩꯔꯤꯁꯦ. ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯊꯝꯕꯤꯕꯁꯦ. ꯑꯣꯀꯦ, ꯑꯗꯨꯗꯤ ꯃꯊꯪ ꯎꯠꯆꯔꯛꯑꯒꯦ. ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ. ꯃꯊꯪ ꯎꯠꯆꯔꯛꯑꯒꯦ. ꯋꯥꯛꯀꯤꯡ ꯍꯜꯂꯛꯑꯦꯀꯣ. ꯄꯣꯛꯄꯤ ꯂꯥꯟꯊꯣꯔꯛꯑꯦ. ꯑꯁ ꯁꯟꯁꯦꯠꯁꯤꯗꯤ ꯃꯩ ꯆꯠꯂꯦꯍꯦ. ꯍꯧꯒꯠꯅꯔꯣꯍꯦ ꯃꯌꯥꯝ, ꯅꯨꯃꯤꯠ ꯊꯣꯛꯂꯛꯑꯦꯍꯦ. ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯂꯝꯕꯤꯗ ꯋꯥꯛꯀꯤꯡ ꯍꯜꯂꯛꯄꯅꯦ. ꯁꯨꯃꯥꯏꯅ ꯍꯟꯖꯔꯛꯑꯦ. ꯃꯊꯪ ꯎꯠꯆꯔꯛꯀꯦ. ꯍꯦꯜꯂꯣ ꯆꯤꯅꯥꯎꯁꯤꯡ. ꯉꯁꯤꯗꯤ ꯄꯣꯛ ꯆꯥꯁꯦꯅ ꯂꯩꯕ ꯆꯠꯂꯤ. ꯂꯩꯆꯤꯟ ꯌꯥꯝ ꯊꯥꯏ ꯑꯗꯣ ꯈꯨꯌꯤꯡ ꯑꯃꯅꯤ ꯏꯊꯟꯇꯅꯦ ꯊꯧꯔꯤꯁꯦ. ꯂꯩꯆꯤꯟ ꯌꯥꯝ ꯊꯥꯏ, ꯏꯊꯟꯇꯁꯨ ꯊꯧꯔꯤ. ꯑꯗꯨꯅ ꯄꯣꯛ ꯂꯩꯕ ꯆꯠꯂꯤꯅꯦ. ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ. ꯍꯜꯂꯣ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ. ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯊꯝꯕꯅꯦꯜ ꯎꯕꯗꯁꯨ ꯈꯪꯕꯤꯔꯝꯃꯅꯤ. ꯑꯩꯈꯣꯏꯒꯤ ꯄꯣꯛ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯦ. ꯁꯨꯃꯥꯏꯅꯀꯣ. ꯉꯁꯤꯗꯤ ꯄꯣꯛ ꯄꯨ ꯂꯥꯛꯑꯦ. KG1.5 ꯑꯃꯅꯦ ꯄꯨꯂꯞꯅꯀꯣ. ꯑꯗꯣ ꯊꯣꯡꯕ ꯊꯥꯛꯄꯗꯤ ꯎꯠꯆꯗ꯭ꯔꯦ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯆꯥꯕ ꯍꯧꯖꯤꯜꯂꯁꯦ. ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯦ. ꯂꯦꯠꯁ ꯁ꯭ꯇꯥꯔꯠ. ꯏꯁꯤꯡ ꯍꯥꯟꯅ ꯊꯛꯀꯦ. ꯑꯣꯛꯀ ꯍꯪꯒꯥꯝꯒꯅꯦ ꯉꯁꯤꯗꯤꯀꯣ. ꯌꯦꯡꯒꯦ. ꯃꯣꯔꯣꯛꯁꯨ ꯑꯔꯣꯏꯕꯤ ꯇꯥꯔꯦ. ꯑꯣꯛꯅ ꯂꯣꯏ ꯂꯨꯡꯒ꯭ꯔꯦ. ꯌꯦꯟ ꯃꯈꯣꯡ ꯑꯃꯁꯨ ꯌꯥꯎꯔꯕ. ꯍꯥꯎꯔꯦ. ꯫ 。 . 。 . 。 . ꯫ 。 . ꯫ 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 。 ꯫
잘? 어디로 해? Đen kìa mẹ. Chúc mừng ông trời. Để thả cái piece. Thang là lia lia ra.
batok. 침 tắc niêm này ra rồi. Cầm rồi. Làm khá lên mà còn. Hào thế. Rồi hả? Bộ càng ngang rồi đi qua. Ngon nè. Hào đấy. Masih tang name ka. Thank you so much. Ai video sibo hawud loi bo yem bi dama thakwa phongdok chari. Yam hathina hawe pok kanga ngo thong mo ba. Ada matung da so. Mang ngai ngai ba video po lak sake ma'am na comment tawbiramo mathang da kai chaga da bono habu su. Ai sungsoi soi da chajarake ma'am gi comment gi matung ina ai tare. Ana ma'am bo haroi maktada mathang gi video mo ngai minase. Bye bye.